ꯉꯥꯛꯇꯪꯗ ꯉꯥꯏꯔꯤ ꯍꯜꯂꯛꯀꯗꯕ ꯁꯤꯡꯖꯨ ꯆꯥꯅꯤꯡꯗꯗꯅ ꯉꯥꯅꯨ ꯆꯥꯅꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯐ ꯊꯝꯃꯒ ꯂꯩꯕ ꯉꯝꯒꯦ ꯌꯦꯡꯒꯦ ꯁꯣꯝꯗ ꯍꯦꯟꯗꯣꯁꯅꯥꯗꯤ ꯇꯧꯐꯝ ꯈꯪꯗꯦ ꯌꯥꯏꯐꯕꯒꯤ ꯃꯈꯣꯟ ꯇꯥꯅꯤꯡꯕꯅ ꯑꯗꯨꯕꯨ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯇꯧꯔꯒ ꯂꯩꯔꯦ ꯁꯨꯝ ꯐꯣꯟꯗꯤ ꯑꯣꯐ ꯂꯩ ꯌꯥꯏꯐꯕꯅ ꯂꯛꯅꯔꯤꯕꯅꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯊꯣꯛꯏ ꯁꯤꯡꯖꯨꯗꯤ ꯆꯥꯅꯔꯔꯣꯏ ꯃꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯉꯥꯅꯨ ꯑꯣꯏꯅ ꯆꯥꯅꯔꯁꯦ ꯍꯥꯏꯅꯗꯨꯅ ꯂꯩꯔꯦ ꯑꯣꯀꯦꯅꯁꯨ ꯍꯥꯏꯔꯛꯏ ꯐꯣꯟ ꯑꯣꯐ ꯂꯩ ꯃꯉꯣꯟꯗꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯏ ꯇꯧꯐꯝ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯑꯗꯨ ꯐꯥꯎꯕ ꯐꯣꯟ ꯑꯣꯐ ꯂꯩ ꯍꯜꯂꯛꯇꯕꯗꯨꯗ ꯑꯣꯀꯦꯟꯗꯣ ꯌꯥꯏꯐꯕ ꯍꯣꯏꯗ ꯆꯠꯂꯨꯆꯣꯅ ꯃꯣꯏꯅ ꯊꯥꯈ꯭ꯔꯦ ꯌꯥꯏꯐꯕ ꯍꯣꯏꯗ ꯑꯣꯀꯦꯟ ꯂꯥꯛꯏ ꯏꯅꯦ ꯀꯩꯅꯣꯅꯦ ꯃꯥꯒꯤꯁꯤꯕꯨ ꯅꯍꯥꯟꯒꯩ ꯁꯨꯃꯥꯏꯅ ꯅꯣꯡꯃꯇ ꯆꯠꯇꯕꯅꯤꯗ ꯉꯁꯤꯁꯤꯕꯨ ꯌꯥꯏꯐꯕꯒꯤ ꯃꯃꯥꯅ ꯍꯣꯏꯅꯦ ꯑꯣꯀꯦꯟ ꯑꯩꯁꯨ ꯁꯨꯝ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯤꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯈꯤꯕ ꯅꯠꯇꯦ ꯈꯪꯗꯦꯗ ꯉꯍꯥꯟꯈꯩ ꯅꯣꯡꯃꯇ ꯆꯠꯇꯕꯅꯤ ꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯑꯣꯀꯦꯅ ꯑꯩꯈꯣꯏꯗꯤ ꯏꯅꯦ ꯉꯥꯅꯨ ꯆꯥꯅꯅꯦꯅ ꯍꯔꯥꯎꯗꯅ ꯂꯩꯔꯕꯅꯤ ꯁꯤꯡꯖꯨꯁꯨ ꯇꯣꯛꯑꯦ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕꯗꯨꯗ ꯉꯥꯅꯨꯁꯨ ꯑꯃꯨꯛ ꯇꯣꯛ ꯇꯥꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯏꯅꯦ ꯁꯦꯝꯕ ꯍꯧꯔꯁꯦ ꯁꯨ ꯑꯃꯗꯨꯅ ꯌꯥꯍꯧꯗꯦꯗꯣ ꯃꯥꯒꯤ ꯃꯁꯛ ꯎꯗ꯭ꯔꯤꯈꯩ ꯁꯦꯝꯃꯣꯏꯅ ꯃꯥꯁꯨ ꯁꯨꯝ ꯅꯉꯣꯟꯗ ꯂꯛꯅꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯨꯝ ꯂꯥꯡꯗꯅ ꯅꯣꯛꯇꯅ ꯅꯪꯅ ꯀꯨꯏꯅ ꯃꯥꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯅꯪ ꯀꯨꯏꯅ ꯂꯦꯀꯣ ꯍꯥꯏꯗꯅ ꯁꯨꯝ ꯇꯧꯅꯔꯝꯕꯅꯤ ꯑꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯑꯁꯤ ꯐꯥꯎꯕ ꯐꯣꯟ ꯑꯣꯐ ꯂꯩꯕꯁꯤꯗ ꯀꯩꯗꯧꯔꯖꯥꯠꯅꯣꯅ ꯂꯥꯛꯏꯅꯦ ꯏꯅꯦ ꯍꯣ ꯈꯪꯗꯦ ꯈꯪꯗꯦ ꯃꯅꯥꯎꯄꯥꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯌꯦꯡꯉꯨꯅꯦꯅ ꯊꯣꯛꯈꯤꯕꯅꯤ ꯑꯗꯣ ꯅꯪꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯑꯃꯨꯛꯇ ꯆꯠꯂꯨꯆꯣꯗꯅ ꯑꯁꯨꯝꯅ ꯑꯣꯀꯦꯟꯁꯨ ꯆꯠꯈꯤ ꯍꯦꯟꯗꯣꯏꯁꯅꯥꯗꯤ ꯁꯨꯝ ꯄꯥꯈꯠꯂꯛꯏ ꯇꯧꯐꯝ ꯈꯪꯉꯛꯇꯦ ꯑꯗꯒꯤꯗꯤ ꯑꯁꯣꯝꯗꯅ ꯗꯦꯜꯂꯤ ꯌꯧꯔꯦ ꯃꯈꯣꯏ ꯑꯅꯤ ꯂꯩꯒꯗꯕ ꯀꯥꯗꯨ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯤꯜꯂꯝꯕꯅꯤꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯂꯝꯃꯤ ꯏꯃꯨꯡ ꯑꯃꯒꯤ ꯆꯪꯒꯗꯕ ꯄꯣꯠꯆꯪ ꯆꯩꯖꯪ ꯄꯨꯝꯅꯃꯛ ꯃꯃꯥꯟꯅꯕꯤꯗꯨꯅ ꯂꯣꯏꯅꯃꯛ ꯂꯩꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯌꯦꯟ ꯊꯣꯡꯕ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯣ ꯌꯦꯟ ꯂꯩꯔꯨꯔꯒ ꯊꯣꯡꯉꯒ ꯃꯈꯣꯏ ꯑꯅꯤ ꯍꯥꯎꯅ ꯆꯥꯃꯤꯟꯅꯩ ꯑꯁꯣꯝꯗꯅ ꯍꯦꯟꯗꯣꯏꯁꯅꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9-10 ꯇꯥꯁꯤꯜꯂꯛꯑꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇꯕꯗꯨꯗ ꯀꯞꯄꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯉꯁꯤ ꯑꯩ ꯍꯜꯂꯛꯀꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯔꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯦꯜꯂꯤꯕ ꯄꯥꯈꯣꯡꯁꯤꯕꯨ ꯊꯣꯏꯆꯥ ꯍꯣꯏꯅ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯅ ꯊꯦꯝꯕꯗꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯑꯣꯀꯦꯟꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯌꯥꯏꯐꯕ ꯍꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯃꯊꯥ ꯁꯥꯟꯅꯩ ꯌꯥꯏꯐꯕꯒꯤ ꯃꯃꯥ ꯃꯅꯥꯎꯄꯥ ꯑꯗꯨꯒ ꯌꯨꯝꯊꯪ ꯀꯩꯊꯪꯅꯕꯁꯤꯡꯅꯁꯨ ꯆꯪꯉꯛꯇꯅ ꯍꯪꯉꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣꯅꯦ ꯁꯨꯃꯥꯏꯅ ꯅꯣꯡꯃꯇ ꯆꯠꯇꯕꯅꯤ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ ꯏꯇꯩꯃ ꯌꯥꯏꯐꯕꯒꯤ ꯃꯃꯥꯅ ꯈꯪꯗꯦꯅꯦ ꯁꯨꯃꯥꯏꯅ ꯅꯣꯡꯃꯇ ꯆꯠꯇꯕꯅꯤꯅꯦ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦꯅꯦ ꯑꯩꯁꯨ ꯂꯧ ꯆꯠꯂꯨꯏꯅꯦ ꯌꯦꯁꯅꯥ ꯅꯪꯅ ꯊꯤꯔꯨꯕꯗꯨꯕꯨ ꯀꯅꯥ ꯎꯍꯧꯏ ꯍꯥꯏꯕꯒꯦ ꯌꯦꯁꯅꯥꯅ ꯑꯌꯨꯛ ꯉꯟꯇꯥ ꯃꯦꯖꯤꯛ ꯚꯦꯟ ꯑꯃ ꯇꯣꯡꯉꯒ ꯆꯠꯈꯤ ꯍꯥꯏꯔꯛꯏꯅꯦ ꯏꯃꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯉꯁꯤ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯎꯉꯛꯏꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯊꯥ ꯁꯥꯟꯅꯩ ꯑꯗꯒꯤꯗꯤ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯁꯛꯍꯦꯟꯕꯤ ꯍꯜꯂꯛꯇꯕꯒꯤ ꯀꯣꯏꯊꯤ ꯊꯤꯅꯩ ꯐꯣꯟ ꯇꯧꯅꯩ ꯐꯣꯟꯁꯨ ꯑꯣꯐ ꯂꯩ ꯃꯈꯣꯏꯒꯤꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯁꯛꯍꯦꯟꯕꯤ ꯃꯄꯥꯅ ꯑꯩꯗꯤ ꯉꯍꯥꯟ ꯍꯥꯏꯕꯅꯤ ꯂꯝ ꯍꯦꯜꯂꯦ ꯃꯃꯥ ꯅꯪ ꯈꯔ ꯁꯦꯟꯅꯧꯅ ꯃꯃꯥꯅ ꯑꯁ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯕꯤꯔꯛꯀꯅꯨꯗ ꯑꯩꯁꯨ ꯉꯥꯡꯉꯤꯕꯅꯤ ꯉꯍꯥꯟꯇꯁꯨ ꯉꯥꯡꯒꯤꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯗ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯀꯩ ꯆꯤꯡꯅꯔꯤꯕ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯋꯥꯡꯃꯒꯤ ꯅꯨꯄꯤ ꯆꯦꯜꯂꯨꯕ ꯑꯣꯏꯅꯥꯝꯒꯤ ꯌꯥꯏꯐꯕꯁꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯕꯒꯨꯝ ꯇꯧꯋꯦꯕ ꯑꯗ ꯌꯥꯏꯐꯕꯁꯨ ꯍꯜꯂꯛꯇꯦꯅ ꯀꯣꯏꯊꯤ ꯊꯤꯅꯩꯅ ꯍꯥꯏꯌꯦ ꯁꯛꯍꯦꯟꯕꯤ ꯃꯄꯥꯅ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯆꯦꯜꯂꯝꯃꯅꯤ ꯁꯣꯏꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯁꯛꯍꯦꯟꯕꯤꯒꯤ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯀꯥꯟꯇ ꯂꯥꯛꯏ ꯀꯥꯟꯇꯅ ꯏꯇꯥꯎ ꯑꯩꯅ ꯉꯁꯥꯏ ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯗꯦꯜꯂꯤ ꯆꯠꯄꯒꯤ ꯊꯤꯜꯂꯨꯏ ꯑꯗꯨꯗ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯌꯥꯏꯐꯕꯁꯤꯒ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯩꯍꯧꯕ ꯑꯩꯅ ꯎꯔꯛꯏꯅꯦ ꯑꯩꯅ ꯌꯦꯡꯉꯨꯕꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯁꯤꯟꯒꯤ ꯃꯔꯨꯝ ꯑꯃꯗ ꯑꯩꯁꯨ ꯀꯩꯁꯨ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏ ꯃꯥꯡꯒ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯅꯕꯗꯨꯗ ꯌꯥꯏꯐꯕꯁꯨ ꯊꯤꯅꯧꯏ ꯅꯣꯏꯒꯤꯁꯨ ꯊꯤꯅꯩ
ꯑꯩꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯆꯦꯜꯂꯝꯗꯧ ꯃꯥꯜꯂꯦꯕꯣ ꯑꯦꯌꯔꯄꯣꯔꯠꯀꯤ ꯗꯦꯜꯂꯤꯒꯤ ꯐ꯭ꯂꯥꯏꯠ ꯆꯠꯄꯗ ꯃꯣꯏ ꯑꯅꯤꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯃꯃꯤꯡ ꯌꯥꯎꯕ꯭ꯔꯥ ꯑꯃꯨꯛꯇ ꯆꯦꯛ ꯇꯧꯕꯅ ꯐꯅꯤ ꯐꯣꯟ ꯇꯧꯔꯒ ꯍꯪꯐꯝ ꯂꯩꯔꯗꯤ ꯐꯣꯟ ꯑꯝꯇ ꯇꯧꯅꯧꯅꯦ ꯑꯁꯨꯝꯅ ꯃꯊꯪ ꯄꯥꯎ ꯄꯤꯅꯕꯗ ꯆꯨꯝꯂꯤ ꯃꯈꯣꯏ ꯑꯅꯤ ꯐ꯭ꯂꯥꯏꯠꯇ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯤ ꯁꯛꯍꯦꯟꯕꯤ ꯃꯄꯥ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯈꯣꯡ ꯃꯈꯩ ꯌꯥꯏꯐꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯌꯥꯏꯐꯕꯒꯤ ꯃꯃꯥ ꯃꯊꯥ ꯁꯥꯅ ꯐꯝꯂꯝꯃꯤ ꯍꯦꯛ ꯌꯧꯕꯒ ꯁꯥꯎꯅ ꯍꯥꯏꯔꯤ ꯁꯛꯍꯦꯟꯕꯤ ꯃꯄꯥꯅ ꯅꯆꯥꯅꯨꯄꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯐꯥꯔꯒ ꯗꯦꯜꯂꯤꯗ ꯄꯨꯈ꯭ꯔꯦ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯄꯨꯊꯣꯔꯛꯎ ꯑꯍꯤꯡ ꯂꯦꯟꯕ ꯌꯥꯔꯣꯏ ꯌꯥꯏꯐꯕꯒꯤ ꯃꯄꯥ ꯋꯥꯗꯤ ꯏꯉꯥꯡ ꯉꯥꯡꯗꯦ ꯑꯗꯨꯕꯨ ꯁꯥꯔ ꯔꯣꯕꯤꯇꯤ ꯌꯥꯝ ꯅꯥꯇꯩ ꯆꯥꯏꯗꯦ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯆꯠꯈ꯭ꯔꯦꯕꯨ ꯈꯪꯂꯕꯣ ꯆꯨꯝꯂꯕꯣ ꯆꯠꯃꯤꯟꯅꯗ꯭ꯔꯗꯤ ꯀꯝꯗꯧꯕ ꯁꯛꯍꯦꯟꯕꯤ ꯃꯄꯥꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯄꯥꯎ ꯐꯥꯎꯅꯔꯦ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯕꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯐꯪꯂꯦ ꯂꯣꯏꯅ ꯈꯪꯂꯒ ꯂꯥꯛꯏꯅꯤ ꯌꯥꯝ ꯊꯨꯅ ꯉꯁꯤ ꯑꯍꯤꯡ ꯂꯦꯟꯗꯕꯤꯗ ꯄꯨꯊꯣꯔꯛꯎ ꯍꯥꯏꯁꯤꯅꯤ ꯌꯥꯏꯐꯕꯒꯤ ꯃꯄꯥꯅ ꯑꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯄꯨꯟꯁꯤꯒꯤ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗ ꯂꯥꯟꯗ꯭ꯔꯤꯕꯅꯤ ꯐ꯭ꯂꯥꯏꯠ ꯇꯣꯡꯕ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯈꯪꯗ꯭ꯔꯤꯕꯅꯤ ꯅꯣꯏꯗꯤ ꯃꯄꯥꯟꯗꯒꯤ ꯆꯥꯎꯔꯛꯄꯅꯤ ꯅꯆꯥꯅꯨꯄꯤꯅ ꯄꯨꯈꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯅꯆꯥꯅꯨꯄꯤꯅ ꯂꯣꯏꯅ ꯁꯤꯟꯕꯅꯤ ꯅꯣꯏꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯀꯔꯤꯅꯣ ꯅꯣꯏꯅ ꯉꯥꯡꯉꯤꯗꯨꯕꯣ ꯎꯁꯤꯇ꯭ꯔꯤꯔꯣ ꯅꯨꯄꯤꯅꯕꯨ ꯅꯨꯄꯥ ꯆꯦꯟꯅꯕ꯭ꯔꯣ ꯌꯥꯏꯐꯕꯒꯤ ꯃꯄꯥꯅ ꯅꯨꯄꯥ ꯈꯛꯇꯅ ꯅꯨꯄꯤ ꯆꯦꯅꯤ ꯅꯨꯄꯤꯅ ꯐꯥꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯅꯨꯄꯤꯅ ꯍꯧꯖꯤꯟꯕꯁꯨ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯁꯛꯍꯦꯟꯕꯤ ꯃꯄꯥꯅ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯍꯤꯡ ꯂꯦꯟꯗ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛꯃꯛ ꯏꯆꯥꯅꯨꯄꯤ ꯄꯨꯊꯣꯛꯎ ꯌꯥꯏꯐꯕꯒꯤ ꯃꯃꯥꯅ ꯗꯦꯜꯂꯤ ꯆꯠꯁꯤꯗ ꯂꯩꯕꯅꯤꯍꯦ ꯈꯣꯡꯅ ꯆꯠꯂꯒ ꯄꯨꯡꯈꯥꯏ ꯑꯃ ꯆꯠꯂꯒ ꯂꯩꯕ ꯃꯐꯝꯅꯤꯍꯦ ꯐ꯭ꯂꯥꯏꯠ ꯑꯃ ꯇꯣꯡꯉꯒ ꯑꯗꯨꯒ ꯆꯠꯂꯨꯔꯁꯦ ꯑꯗꯨꯒ ꯂꯧꯊꯣꯛꯎꯔꯁꯦ ꯑꯩꯈꯣꯏꯁꯨ ꯏꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯆꯦꯜꯂꯕꯅꯤ ꯋꯥꯖꯥꯎ ꯂꯟꯖꯥꯎ ꯊꯣꯛꯂꯛꯀꯅꯤꯌꯦ ꯑꯍꯤꯡ ꯂꯦꯟꯗ꯭ꯔꯤꯉꯩꯁꯤꯗ ꯊꯣꯔꯛꯑꯁꯦ ꯂꯥꯛꯑꯣ ꯁꯛꯍꯦꯟꯕꯤ ꯃꯄꯥꯅ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦꯍꯦ ꯅꯆꯥꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯨꯕꯗꯨꯅ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯨꯕꯨ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯑꯉꯥꯡꯗꯨꯕꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯒ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯏꯐꯕ ꯃꯃꯥꯅ ꯍꯩꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯤꯁꯦ ꯅꯣꯏꯁꯨ ꯅꯆꯥꯅꯨꯄꯤꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯈꯪꯅ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ ꯃꯣꯏꯁꯨ ꯅꯆꯥꯅꯨꯄꯥꯅꯅꯦ ꯏꯆꯥꯅꯨꯄꯤꯗꯣ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯋꯥꯗꯣ khara tapna ngangu khondo khara tapna ngangu sakkengano aidi kaidobai khon tap tantuiba nasanupado aikhoina supam pamde khangabra noi nasanupidudi pamungani siro noigi nasanupidine aisu supam he pamde asumna khon wangkhanari adagiri lekai maya babi club su saksinari adagiri khami ngai khose asengba ama khangkhisi chaladi masa masa yanaraga chatpa oidoini hausi asuyam chakhala matamsida kanana kana pharga chatuino maya babi amana hari phana hainabu koinarine kanamata bu khangda khai is yafabadubu phana di gyan tabani lekai sina hainari bani nupi ju selaba adagidi nupi amumu selaba is lanjaudi thodoini se maya babi amana hari hentosna hoigidi sagai ga chawbane khunse achawba lanjaw amadi thoktori handakse gyan taba ahal amana hari phare mayam tapthanarse hayengse kari no khanarse ekta police ta su missing report ama taurase adudagidi amana su mathang hainare moi anise ahing thenga kanda asigi chingyagi khongang makhongda hek unaba uba mi yaurabani aikoi su chinya thokpa ya tandana sum leibani nupi ga chenbaduda pau tamnaruraga khana zaina tholakkanina sum leibani ne hairubasu yadugum asumna mathang hainari amana su amu hari numidang khangde nungthil khangde sahen bisu dolan mathatta lei aduga yaipabasu makhoi gi sumang mangonda lei moi enize yam yengnabani yashubana ka sumaina tawne sidi sungta thajade is henthoi sanado kari oiramgani yaipabasu yamna nungsijabani moi enise chendaba oirari phai chensu chelore asumna hainai adudagine mayamdo kainare hayeng ayuk kari no khanarase haiduna somdana henthoi sanasu paudo loi tare ma okhongna kapi yaifabana asum torongani habati ma sungtha thajarude
ꯈꯖꯤꯛꯇ ꯐꯥꯎ ꯍꯦꯛ ꯊꯥꯖꯗꯦ꯫ ꯊꯣꯏꯆꯥ ꯍꯣꯏ ꯒꯤꯇꯥ ꯍꯣꯏꯅ ꯃꯥꯕꯨ ꯌꯥꯝ ꯊꯦꯝꯃꯤ꯫ ꯃꯍꯥꯛ ꯆꯥꯛꯁꯨ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯍꯤꯡꯁꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯦ, ꯀꯞꯇꯨꯅꯇ ꯂꯩ꯫ ꯍꯦꯟꯊꯣꯏꯁꯅꯥꯅ ꯊꯃꯣꯏ ꯁꯣꯛꯇꯨꯅ ꯀꯞꯇꯨꯅ ꯍꯥꯏ, ꯑꯩ ꯉꯁꯤ ꯍꯜꯂꯛꯀꯅꯤꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤꯀꯣ꯫ ꯁꯤꯡꯖꯨ ꯆꯥꯅꯁꯤ, ꯅꯨꯡꯗꯥꯡꯗ ꯄꯀꯦꯟ ꯍꯣꯏꯗ ꯆꯥꯛꯁꯨ ꯆꯥꯅꯁꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯅꯪꯒ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯗꯗꯥ? ꯅꯪ ꯑꯩꯒ ꯆꯦꯟꯗꯅ ꯂꯨꯍꯣꯡꯗꯧꯒꯤ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯈꯛꯇꯪ ꯊꯣꯔꯛꯄ ꯑꯉꯥꯡꯁꯦ ꯎꯕꯗ ꯀꯌꯥꯗ ꯊꯨꯅ ꯍꯣꯡꯂꯤꯕ꯫ ꯑꯩꯅ ꯊꯥ ꯑꯃꯈꯛꯇꯪ ꯌꯨꯝꯗ ꯂꯩꯇꯕꯗ ꯍꯣꯡꯉꯝꯃꯤꯕ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯔꯤꯅꯣ ꯗꯗꯥ? ꯅꯪ ꯑꯩꯒꯤ ꯈꯖꯤꯛꯇ ꯐꯥꯎꯕ ꯈꯟꯗꯕ꯭ꯔꯥ? ꯐꯥꯒꯤꯔ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯗꯣ? ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯦꯛ ꯏꯟꯈꯠꯂꯛꯄꯗꯒꯤ ꯃꯇꯝꯗꯒꯤ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯉꯁꯤ ꯄꯟꯊꯨꯡ ꯌꯧꯔꯝꯗꯥꯏꯁꯤꯗ ꯅꯪꯒ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯉꯁꯤ ꯑꯩꯕꯨ ꯂꯩꯀꯥꯏꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ? ꯑꯩ ꯊꯥꯖꯗꯦ ꯅꯪ ꯆꯦꯜꯂꯝꯃꯣꯏ꯫ ꯅꯪꯒꯤ ꯑꯁꯦꯡꯕꯗꯨꯗꯤ ꯈꯪꯒꯅꯤ꯫ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯅꯪꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯆꯦꯜꯂꯝꯃꯕ ꯑꯩ ꯍꯤꯡꯉꯣꯏ, ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ꯫ ꯀꯞꯄꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯆꯥ ꯍꯣꯏꯅ ꯊꯦꯝꯃꯤ꯫ ꯃꯍꯥꯛ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤ꯫ ꯑꯍꯤꯡꯗꯣ ꯇꯨꯝꯅꯗꯦ꯫ ꯁꯣꯝꯗꯅ ꯌꯥꯏꯐꯕꯒ ꯁꯩꯍꯦꯟꯕꯤꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯑꯍꯤꯡꯗꯣ ꯄꯨꯡ 2-3 ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯦ, ꯏꯔꯥꯡꯒ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯈꯔ ꯏꯔꯥꯡꯒ ꯄꯥꯝꯕꯒ ꯌꯥꯏꯐꯕꯅ ꯄꯥꯝꯕꯒ ꯌꯥꯏꯐꯕꯗꯨ ꯉꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯌꯥꯏꯐꯕꯅ ꯃꯔꯣꯜ ꯑꯃ ꯑꯅꯧꯕ ꯄꯥꯝꯕꯒ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦ ꯍꯦꯟꯊꯣꯏꯁꯅꯥꯒꯤ ꯋꯥꯈꯜꯒ꯫ ꯅꯣꯛꯇꯨꯅ ꯂꯥꯡꯗꯨꯅ ꯑꯆꯥ ꯑꯊꯛ ꯏꯟꯅꯗꯨꯅ ꯁꯦꯝ ꯏꯟꯅꯗꯨꯅ ꯑꯍꯤꯡꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯀꯣꯏꯐꯥ ꯐꯥꯅꯗꯅ ꯂꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯉꯥꯟꯈ꯭ꯔꯕ ꯀꯥꯗꯨꯗ ꯅꯨꯡꯉꯥꯏꯕꯅ ꯊꯜꯂꯤ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯅꯣꯛꯅ ꯊꯜꯂꯤ꯫ ꯑꯌꯨꯛꯇ ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯕ ꯆꯠꯂꯤ ꯁꯩꯍꯦꯟꯕꯤꯒꯤ ꯃꯃꯥ ꯃꯄꯥ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯤꯗꯣ ꯐꯥꯈ꯭ꯔꯦ, ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦꯅ ꯀꯦꯁ ꯑꯃꯁꯨ ꯄꯥꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯌꯥꯏꯐꯕꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯏꯐꯕꯕꯨ ꯃꯥꯡꯈ꯭ꯔꯦ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯕ ꯆꯠꯂꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯟ ꯂꯣꯏꯅꯃꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕꯅ ꯀꯔꯤꯃꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅꯁꯨ ꯃꯇꯝꯗꯤ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯏꯃꯨꯡ ꯑꯅꯤꯗꯤ ꯃꯊꯥ ꯁꯥꯟꯅꯔꯦ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯃꯄꯥꯅ ꯃꯤ ꯄꯨꯗꯨꯅ ꯂꯥꯛꯇꯅ ꯌꯥꯏꯐꯕ ꯍꯣꯏꯗ ꯈꯟꯅꯕ ꯍꯧꯕ ꯂꯥꯛꯏ꯫ ꯌꯥꯝꯅ ꯇꯧ ꯉꯝꯃꯤꯅꯦ ꯅꯆꯥꯅꯨꯄꯥ, ꯇꯧ ꯉꯝꯕ ꯒꯨꯟꯗꯥ ꯅꯨꯄꯤ ꯐꯥꯕꯗꯨꯅ ꯏꯆꯥꯗꯣ ꯐꯥꯔꯒ ꯂꯣꯠꯂꯒ ꯊꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯆꯥꯗꯣ ꯍꯤꯡꯉꯝꯒꯅꯤ ꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯏꯅ ꯏꯆꯥꯗꯣ ꯄꯨꯊꯣꯛꯇꯕ? ꯅꯣꯏ ꯀꯔꯤ ꯈꯪꯗꯅꯤ? ꯅꯣꯏꯒꯗꯤ ꯄꯥꯎ ꯐꯥꯎꯅꯔꯝꯒꯅꯤ꯫ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯍꯥꯏꯁꯤꯅꯤ, ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯅꯨꯃꯤꯠ 4-5 ꯁꯨꯖꯤꯜꯂꯛꯑꯦ꯫ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯑꯩꯁꯦ ꯀꯔꯤꯅꯤ ꯈꯟꯒꯦ? ꯏꯆꯥꯅꯨꯄꯤꯒꯤ ꯍꯦꯛ ꯃꯇꯨ ꯅꯥꯝꯃ ꯇꯦꯛꯑꯝꯃꯕ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯑꯗꯒꯤꯗꯤ ꯌꯥꯏꯐꯕꯒꯤ ꯃꯄꯥꯅ ꯈꯨꯝꯂꯛꯏ, ꯏꯆꯥ ꯅꯨꯄꯥꯗꯣ ꯎꯕꯗ ꯉꯥꯎꯔꯤꯕꯅꯤ ꯈꯪꯉꯕ? ꯁꯤ ꯍꯦꯛ ꯅꯛꯅꯕꯗ ꯅꯨꯄꯤ ꯑꯃꯁꯨ ꯆꯦꯜꯂꯒ ꯂꯩꯔꯕ, ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯗꯧꯗ ꯉꯥꯏꯔꯕ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯁꯥꯎꯔꯤꯕ꯫ ꯃꯤꯒꯤꯗꯤ ꯋꯥꯈꯜ ꯇꯥꯏꯌꯦ ꯈꯪꯉꯕ? ꯅꯣꯏꯗꯧꯅ ꯇꯧꯗꯦ, ꯅꯣꯏꯗꯧꯅ ꯁꯥ ꯉꯥꯗ ꯉꯥꯡꯗꯧꯅ ꯋꯥꯗꯣ ꯉꯥꯡꯗꯤꯌꯦ꯫ ꯃꯤꯒꯤꯗꯤ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯌꯦ ꯈꯪꯉꯕ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯦꯛ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯑꯝꯃꯗꯤ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯤ ꯏꯊꯛ ꯏꯔꯥꯡ ꯇꯧꯗꯨꯅ ꯍꯧꯖꯤꯟꯗꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯗꯅ꯫ ꯑꯩꯒꯤ ꯏꯆꯥꯗꯨꯗꯤ ꯁꯦꯜ ꯂꯨꯄꯥ ꯑꯃꯐꯥꯎ ꯄꯨꯈꯤꯗꯦ꯫ ꯃꯕꯥꯅꯤꯅ ꯂꯣꯠꯂꯤꯕ ꯐ꯭ꯂꯥꯏꯠꯇ ꯆꯠꯂꯤꯕ ꯄꯩꯁꯥꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯂꯣꯏꯅ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯆꯦꯟꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏꯅ ꯄꯨꯊꯣꯛꯐꯝ ꯊꯣꯛꯏꯅꯦ꯫ ꯌꯥꯝꯅ ꯁꯥꯎꯅꯤꯡꯖꯥꯅꯤꯀꯣ꯫ ꯃꯤ ꯍꯥꯠꯄ ꯉꯝꯅꯤ ꯍꯦꯟꯖꯤꯜꯂꯛꯑꯗꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯆꯥ ꯉꯥꯛꯇꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ꯫ ꯑꯁꯨꯝꯅ ꯂꯥꯎꯅꯩ ꯈꯣꯡꯅꯩ, ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯏ, ꯈꯥꯝꯅꯩ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅꯗꯦ ꯁꯛꯍꯦꯟꯕꯤꯒꯤ ꯃꯄꯥꯗꯨ ꯋꯥꯖꯥꯎ ꯉꯥꯡꯉꯤ ꯍꯥꯏꯗꯅ꯫ ꯑꯗꯒꯤꯗꯤ ꯍꯦꯟꯊꯣꯏꯁꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯏꯪ ꯇꯞꯄꯤ, ꯇꯞꯅ ꯏꯪꯅ ꯈꯪꯅꯩ꯫ ꯃꯈꯣꯏ ꯑꯗꯨꯝ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛꯁꯨ ꯆꯥꯗꯕ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯕꯗꯨꯗ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯏꯐꯕꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯍꯦꯟꯊꯣꯏꯁꯅꯥ ꯍꯣꯏꯗ ꯃꯤ ꯊꯥꯗꯨꯅ ꯊꯦꯝꯃꯤ꯫ ꯀꯩꯒꯨꯝꯕ ꯆꯦꯟꯕ ꯇꯥꯔꯕꯁꯨ ꯈꯩꯗꯣꯛꯅꯒꯅꯤ, ꯂꯧꯔꯣꯏ, ꯃꯍꯥꯛ ꯑꯣꯏꯅ ꯂꯨꯍꯣꯡꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯎꯕ ꯌꯥꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯑꯣꯏꯖꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯦꯝꯃꯤ꯫ ꯃꯈꯣꯏ
ꯃꯈꯣꯏꯁꯨ ꯑꯁꯦꯡꯕꯗꯨꯗꯪ ꯈꯪꯉꯗꯤꯅ ꯂꯩ ꯍꯌꯦꯡ ꯂꯧꯅ ꯂꯩꯅꯔꯗꯤ ꯋꯥ ꯈꯔ ꯉꯥꯡꯉꯨꯔꯒ ꯂꯧꯅ ꯂꯩꯅꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯐꯥꯊꯔꯒ ꯊꯝꯃꯤ ꯆꯦꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣꯁꯨ ꯃꯈꯣꯏ ꯈꯪꯗꯦ ꯍꯦꯟꯗꯣꯏꯁꯅꯥꯗꯤ ꯌꯥꯏꯐꯕꯒꯤ ꯃꯁꯛ ꯎꯗ꯭ꯔꯤꯈꯩ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯥꯗ꯭ꯔꯦ ꯃꯃꯥꯟꯅꯕꯤ ꯒꯤꯇꯥ ꯍꯣꯏ ꯊꯣꯏꯆꯥ ꯍꯣꯏꯅ ꯆꯝꯐꯨꯠ ꯈꯔ ꯏꯁꯤꯡ ꯈꯔ ꯅꯝꯗꯨꯅ ꯏꯟꯁꯤꯟꯕꯤ ꯅꯪ ꯁꯤꯕ ꯇꯥꯔꯤ ꯀꯩꯃꯠꯇ ꯆꯥꯗ꯭ꯔꯕꯗꯤ ꯃꯥ ꯍꯜꯂꯛꯄꯗ ꯅꯪ ꯍꯤꯡꯉꯔꯣꯏꯅꯦ ꯃꯥꯕꯨ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯃꯥꯕꯨ ꯉꯥꯏꯕ ꯉꯝꯅꯕ ꯑꯇꯩ ꯑꯇꯩꯗꯤ ꯆꯥꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯆꯥ ꯑꯆꯥꯄꯣꯠ ꯅꯝꯗꯅ ꯄꯤꯖꯩ ꯀꯞꯇꯨꯅꯇ ꯂꯩꯈ꯭ꯔꯦ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯌꯥꯏꯐꯕ ꯍꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯕꯤꯔꯤ ꯅꯨꯡꯁꯤꯕꯤꯔꯤ ꯃꯥꯕꯨ ꯇꯠꯇꯅ ꯊꯦꯝꯕ ꯂꯥꯛꯏ ꯃꯤ ꯊꯥꯗꯨꯅ ꯃꯗꯨ ꯈꯟꯕꯗ ꯃꯥꯁꯨ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯁꯣꯝꯗꯅ ꯃꯊꯥꯅ ꯉꯥꯎꯅꯔꯤ ꯏꯃꯨꯡ ꯑꯍꯨꯝꯃꯛ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯤ ꯌꯥꯏꯐꯕꯁꯨ ꯄꯨꯡꯀꯥꯎ ꯀꯥꯎꯔꯤ ꯁꯛꯍꯦꯟꯕꯤꯒꯤ ꯏꯔꯥꯡꯗ ꯑꯋꯥꯠꯄ ꯂꯩꯇꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯣꯏꯅꯤꯡꯕꯗ ꯀꯣꯏ ꯗꯦꯜꯂꯤꯒꯤ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯑꯗꯨꯗꯒꯤꯗꯤ ꯑꯒ꯭ꯔꯥꯒꯤ ꯇꯥꯖ ꯃꯍꯜ ꯂꯣꯇꯁ ꯇꯦꯝꯄꯜ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌా ꯗꯦꯜꯂꯤꯗꯒꯤ ꯍꯥꯏꯗꯣꯛꯑꯒ ꯀꯌꯥ ꯌꯦꯡꯕ ꯆꯠꯃꯤꯟꯅꯗꯅ ꯄꯩꯁా ꯄꯨꯝꯅꯃꯛ ꯁꯛꯍꯦꯟꯕꯤꯅ ꯄꯨꯊꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯣꯠꯇꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠ 20 ꯁꯨꯔꯦ ꯑꯗꯨꯒ ꯁꯨꯝ ꯂꯩꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯃꯣꯠ ꯆꯥꯅꯔꯛꯇꯕ ꯀꯌా ꯌꯥꯎꯔꯛꯏ ꯃꯔꯤ ꯇꯧꯅꯕ ꯍꯧꯔꯛꯏ ꯌꯥꯏꯐꯕꯅ ꯄꯥꯝꯗꯕ ꯁꯛꯍꯦꯟꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯎꯔꯛꯏ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯤꯟ ꯀꯟꯕ ꯀꯌꯥ ꯎꯔꯛꯏ ꯑꯉꯝ ꯇꯥꯟꯕ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯏꯐꯕꯕꯨ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯈꯖꯤꯛꯇꯪ ꯍꯦꯛ ꯁꯥꯎꯈꯤꯕꯗ ꯆꯥꯎ ꯊꯛꯎ ꯌꯥꯗꯕ ꯊꯦꯝꯅꯕ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯋꯥꯅ ꯊꯦꯝꯅꯕ ꯉꯥꯡꯅꯕ ꯃꯥꯅ ꯈꯖꯤꯛꯇꯪ ꯂꯥꯎꯈꯠꯂꯨꯕꯗ ꯁꯛꯍꯦꯟꯕꯤꯅ ꯍꯦꯟꯅ ꯂꯥꯎꯈꯠꯂꯛꯄ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯀꯌꯥꯗꯣ ꯌꯥꯏꯐꯕꯅ ꯄꯥꯝꯃꯛꯇꯦ ꯁꯛꯍꯦꯟꯕꯤ ꯌꯥꯍꯧ ꯌꯥꯝꯅ ꯊꯦꯡꯉꯤ ꯄꯨꯡ 9-10 ꯇꯥꯗ꯭ꯔꯤꯐꯥꯎ ꯍꯧꯒꯠꯇꯦ ꯑꯍꯤꯡꯗꯅ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩ ꯇꯨꯝꯃꯨ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯏꯔꯥꯡꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯐꯤꯔꯣꯜ ꯈꯔ ꯁꯦꯠꯆꯤꯜꯂꯒ ꯂꯩ ꯌꯥꯏꯐꯕꯗꯤ ꯃꯗꯨ ꯄꯥꯝꯗꯦ ꯌꯥꯏꯐꯕꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯑꯩ ꯁꯤꯒꯨꯝꯕꯁꯦ ꯀꯌా ꯄꯥꯝꯗꯦ ꯅꯨꯄꯤꯅ ꯌꯥꯍꯧ ꯊꯦꯡꯕ ꯁꯦ ꯑꯩ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯌꯥꯔꯣꯏ ꯌꯨꯝꯗ ꯀꯔꯤ ꯑꯣꯏꯔꯝꯗꯣꯏꯅꯣ ꯈꯟꯕꯗ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯌꯨꯝꯗ ꯊꯣꯡꯅꯕ ꯑꯣꯏꯅ ꯇꯧꯁꯦ ꯑꯗꯨꯒ ꯍꯦꯟꯊꯣꯏꯁꯅꯥꯒꯤ ꯋꯥꯗꯣ ꯂꯣꯏꯁꯤꯟꯅꯕ ꯅꯥꯀꯩ ꯁꯦꯡꯅꯕ ꯇꯧꯒꯦ ꯑꯗꯨꯒ ꯏꯕꯥꯅꯤꯁꯨ ꯂꯨꯍꯣꯡꯅꯕ ꯇꯧꯁꯦ ꯅꯪꯒꯤ ꯌꯥꯍꯧꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦꯀꯣ ꯍꯌꯦꯡꯗꯒꯤ ꯅꯪ ꯍꯧꯒꯠꯂꯨ ꯉꯟꯅ ꯍꯧꯒꯠꯂꯒ ꯗꯨꯛ ꯊꯥꯎ ꯃꯩ ꯊꯥꯎ ꯁꯛꯍꯦꯟꯕꯤꯅ ꯑꯁ ꯁꯤꯗꯤ ꯃꯤꯔꯝꯅꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯉꯟꯅ ꯍꯧꯒꯠꯂꯒ ꯌꯥꯏꯐꯕꯅ ꯍꯩꯃꯥ ꯍꯧꯖꯤꯛꯇꯒꯤ ꯁꯨꯝ ꯂꯝꯗꯝꯅꯒꯗꯕꯅꯤ ꯏꯁꯣꯔ ꯍꯥꯏꯕꯁꯤꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕꯅꯤ ꯅꯪꯒꯤ ꯌꯥꯍꯧꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦꯀꯣ ꯅꯪꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥꯁꯦ ꯑꯩ ꯄꯥꯝꯗꯦꯀꯣ ꯐꯅꯦꯛ ꯐꯤꯔꯣꯜ ꯂꯩꯔꯤꯁꯤꯡꯗꯣ ꯑꯗꯨꯝ ꯁꯦꯠꯂꯣ ꯑꯇꯩꯗꯤ ꯁꯦꯠꯂꯛꯀꯅꯣ ꯁꯛꯍꯦꯟꯕꯤꯅ ꯀꯩꯅꯣ ꯏꯕꯥꯅꯤ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯏꯕꯥꯅꯤ ꯈꯛ ꯂꯩꯕꯗꯕꯨ ꯁꯦꯠꯅꯤꯡꯕ ꯁꯦꯠꯄꯗ ꯀꯩ ꯀꯥꯏꯒꯦ ꯌꯥꯏꯐꯕꯅ ꯑꯁ ꯈꯪꯗꯦ ꯑꯩ ꯍꯩꯅꯗꯦ ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯥꯝ ꯍꯩꯅꯗꯕ ꯑꯃꯅ ꯅꯪꯅ ꯔꯝ ꯊꯛꯄꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯨꯒ ꯑꯗꯨꯃ ꯊꯛꯄ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯀ꯭ꯋꯥ ꯇꯂꯞ ꯆꯥꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯗꯤ ꯆꯥꯗꯕꯅꯤꯅ ꯁꯛꯍꯦꯟꯕꯤꯅ ꯃꯤꯅ ꯍꯩꯅꯈ꯭ꯔꯕ ꯆꯤꯟꯖꯥꯛꯁꯤꯕꯨ ꯅꯪꯅ ꯀꯛꯑꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯀꯛꯀꯗ꯭ꯔꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯗꯨꯝ ꯇꯝꯖꯜꯂꯣ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯅꯨꯡꯗꯥꯡꯗ ꯑꯩꯁꯨ ꯏꯊꯟꯗ ꯊꯛꯄꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯅꯪꯒ ꯑꯩꯒ ꯄꯨꯂꯞ ꯄꯨꯟꯅ ꯊꯛꯃꯤꯟꯅꯁꯦ ꯅꯨꯄꯥꯅꯕꯨ ꯌꯥꯝ ꯄꯛꯇꯦ ꯈꯨꯅꯨ ꯅꯨꯄꯥ ꯍꯦꯛ ꯃꯥꯟꯅꯗꯅ ꯅꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯍꯧꯅꯕꯤꯗꯨ ꯌꯥꯏꯐꯕꯅ ꯁꯛꯍꯦꯟꯕꯤ ꯑꯩꯁꯨ ꯅꯪꯒ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦ ꯉꯥꯎꯗꯅ ꯈꯟꯊꯍꯧꯗꯗꯅ ꯆꯍꯤ 7-8 ꯅꯨꯡꯁꯤꯅꯔꯛꯄꯤ ꯆꯦꯟꯗꯨꯅ ꯂꯨꯍꯣꯡꯗꯧ ꯉꯥꯏꯔꯕ ꯑꯩꯒꯤ ꯅꯨꯄꯤ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯪꯒ ꯆꯦꯜꯂꯛꯏꯁꯤꯅꯤ ꯑꯆꯧꯕ ꯂꯟꯖꯥꯎ ꯑꯃꯁꯨ ꯊꯣꯛꯇꯧꯔꯤꯕꯅꯤ ꯅꯪꯒ ꯃꯥꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯅꯨꯃꯤꯠ 20 ꯈꯛ ꯂꯩꯃꯤꯟꯅꯕꯗ ꯅꯪꯒ ꯃꯥꯒ ꯈꯦꯠꯅꯕꯁꯦ ꯌꯥꯝꯅ ꯎꯕ ꯐꯪꯉꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯗꯨꯅ ꯁꯦꯝꯗꯣꯛꯎ ꯃꯥꯗꯤ ꯏꯪ ꯇꯞꯄꯤ ꯌahꯧ ꯉꯜꯂꯤ ꯊꯕꯛ ꯀꯜꯂꯤ ꯁꯤꯒꯨꯝꯕ ꯆꯤꯟꯖꯥꯛ ꯑꯃꯇ ꯆꯥꯗꯦ ꯑꯩꯉꯣꯟꯗꯁꯨ ꯅꯣꯡꯃꯇ ꯃꯆꯤꯟꯅ ꯑꯣꯟꯈꯠꯂꯒ ꯈꯨꯝꯗꯦ ꯁꯛꯍꯦꯟꯕꯤꯅ ꯑꯣ ꯅꯪꯒꯤꯁꯤꯗꯤ ꯃꯥ ꯌꯥꯝꯅ ꯊꯥꯒꯠꯄꯩ ꯋꯥꯅꯤꯅꯦ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝ ꯍꯦꯜꯂꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥ ꯑꯃꯨꯛ ꯄꯥꯝꯃꯛꯑꯕ ꯋꯥꯅꯤꯅꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯁꯦꯝꯃꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯃꯨꯛ ꯄꯥꯝꯃꯛꯏꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯋꯥꯏꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯄꯥꯝꯕ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯃꯨꯛ ꯄꯥꯝꯕ
adagi amu magi haksa amu pama abana tro yaifabana khon kala he nangi atuguba wai singduni ne aina hainade ngangano haibana tro ai taning de haba aina haibadi khenabud haibani afaba tawdam haibani ne sakhen bina is lawai nupi magi matau aina kadu bitam doiba akhoi dine pisak pilinga dagi india gi tongan tongan ba acho acho ba city sinda leyak pani aduna akhoi di hainade adum matau tam adum matau do khunung nupi phisabi khangdida masam ga duna ai yona khaladana nahan mai thobi hek maladana hainade adugumba ariba sta sindo aida hainade ba yafabana nangi na sama chu sangba khujin khakba yeksaliba daisaliba namituda aduna mukena haina gidre kainu hek maladana kainu adi kainu malebo kainu o kainu do paisa talaga leiba galida yamna leiba do adu male haiba sakhen is aibu yamna third class sex worker dauna is magi nupizina thagatlaga paisa punabak tummi bungo nagi hotna pada paisa punabak tummi nayumdagi da paisa lupa am phau pudana lae ainte ina puthe hozina amu aina magi izada bisu amu aina pideba nangze aina live leiba tare ne yare se nganganu yumda thokna batauze as aidi sungthok thorizini sungthok thora haizini ko pau pigrasi aikoi sida leyena hayeng wai thu azeba an khar kausilaga sida oina hongaze